Kakching district tasu foundational literacy and numeracy assessment test pangthokkhre. State Literacy Mission Authority amadi ZEO District Literacy Mission Authorities Kakching na sinduna India laibak sinba thungna pangthokliba foundational literacy and numeracy assessment test ki manung channa Kakching district ki oinasu ngasi tongan ba center 38 da pangthokkhre. Hariba thauramasi Ullas na Bharat Saksatra Karyakram gi makhada chahi taramanga gi mathakta leiraba formal education fanghaudraba miyoi simbu basic literacy amasung numeracy fanghanba haiba pandam gi makhada pangthokpani hairi. Pangthokliba assessment test adugi yengsin khongchata saruk yaraduna ZEO Kakching M Rakesh na phongdorakibada Ullas mission gi pandam gi makhada District aduda lairiba chahi taramanga mathaki miyoi shingbu lairik mayek chathananaba hotnabani mission asida Kakching district ki oina adult learners lising manga ga chatruk ka humra tare na enroll tawrakhi learners kudingmak 100% mayek chathananaba pandam thamli asiguma thorom asida Manipur State Rural Livelihoods Mission gi makhada lairiba BLF amadi self help group singna survey tawbada amadi takpi tambibada yamna chawna mateng pang bibagi damakta makhoi busu thagat phongdorakhi ngasigi yangchen kongchat aduda director adult education Konthozam Dorendro ZEO Kakching mayang nambam Rakesh coordinator Elangbam Premila Pradhan Kerak GP Elangbam Shanti Leima amadi maruoiba official staff kayasu saryaki Foundational literacy makada examination conduct tawri center punna kunthra mathoini aduga apunba Kakching district ki oina enrollment tawri base lising manga ka chatruk ka humputra tret aduga haujik ngasi exam tawse pung tara dagina nungthilgi pung manga bawat thagadabani ona ngasi ekoina thamiba target se 100% target tawri aduga asengba apunba report to di hore pung manga lorakpa matam duda akoina khangba ngamgani hojik fawbugi oina milising aniromgi changdi tholaga mayamna support tobna center kunthra matosida thari haibagi